Ubagi shakti leitraba singgi oina Malem shinna thungna pangthokhre See a Million campaign gi manung chana Manipur Desu Welfare Association for Blind Manipur na sindana Solutions Week 2025 pangthokhre tak yaldaraiba association asige office ta pangthokheba Solutions Week aduda mit ubagi shakti watlaba amadi ubagi shakti leitraba singna sizinagadawa technology device mayam utkhi Solutions Week thorum aduga mali lengna persons with disabilities Manipur ki state commissioner Waikom Birahari nahai ngasi pangthokheba Solutions Week asi blind persons singgi oinari aduki matik Marui, week asida ubagi shakti leitraba amadi watlaba miyoi singna normal people singa mananaba hingba ngamnaba optical amadi electric ki oiba potsing utuna khanghanbani asigamba technology asi sizinaduna India da chahi khuding miyoi mari natraga manga IS phangba ngamkhri haiduna AI spec ki matangdasu wafam kyasu phongdoki persons with disability inclusive mayam marakshida punna hingba ngambagi asadu lai adubu Manipur di katandi youth life Manipur da laiba koi persons with disability lising yang khani pan hen basi ti khudong chabasi phangri aduna hojiki koi visual impair gi hojik utiba kano kmase haba visual impair singi anobo kusi ma hapni harga ai sai jani